democratic type of family haibadi imung makhal asidi yamna democratic oigani amaga pau phaunagani wa tanagani punna yanaba wafamda thabak ayamba tawgani makhoi toina assembly famgani amana amagi ningtamba matnade jang manana saukhat minai angang sing wakhal khanba heli mana pamba line da chachaba yani haibagi nungaiba poi asigumba imungdadi angang singsi yamna nungaijai maramdi makhoigi khonjel su tabi haina lawi angang ayamba makhoina ngangba tabi basi pami imung mari asi sangdamnabada khwaidagi phaba imung asi akonbagi sini masi kungamathoi suba chahi sagi chanaba imung makhalni imung khudimak budget laigadabani thagi sanba thunba fazana laigadabani budget haibasa leptuna laikhraba sanphamdudagi hena soksinba yade chabagi thakpagi maigi isingi naba yekpagi maintenance ki thodok wathokki sanpham hana fazana akaknaba ama thamduna madu ngakna chathaba mathau tai haibasi kaubiroidabani hairiba budget asi lakadoriba yumgi income aduga yengduna semgadabanina angang singnasu income lakpasi maru oi haiba khangani budget laikhibaduna economy oiba adum helakani masi yum ayambana tawba mathau tai india dadi bengali kanglupsi ayambana family budget lay makhoi mamanaba amaga sa thakminabada matomta thaknai surup thakpa oirabasu mingonda lanade aikhoina yamna likpa oina ui makhoi maseldi karisu khande maramdi budget haibasa imungi oina lay haibasi khangnai aikhoigidi asigulmaba miyoisi mingonda pizza pithak tawningdaba oina ui aikhoigi pizza pithak tawbagi phajabasu lay madu budget ta happa ngambagi income laklabadi kaide natrabadi akaiba lay matangsida bangaligi maikhet khaibadu ningsingba yai Bengali na kupasi sak thongbada tha amagi khetkedaba maikhet maru adu angang singna sanaduna mari manga mangkhiba adu oirabadi maikhet maru mayamdu loina puthoaga achau singdu bledna tangkhai khairaga awatpadu menkhatli hainai masi budget tugi maru oiba amasung machattu khangbagini budget leiba imungdi sep oiringai kanai khangani maram asina makhoina sana thaknaba manghanbasi kaya taude malemgi oina sana thaknaba manghanbasi Food and Agriculture Organization gi matung inna 1.3 billion ton manghalli hairi malemgi pothok ahum thokpagi amadi chaba thakpagi arem apa hundoktuna manghanba thengnai haiba record lay lam mayamdagi kuetna makokni inak khunba lam mayamna sana thaknabasi yamna manghalli bharat su yamna manghalli adubu bharat ki oina trillion kunthra mukti asumna manghanba potchi atopada sizinai inak khungera laira gera sana thaknaba potchi yaringkhai manghanba phatte manipur gi oina su usop mela mangani sakauba nahut narengi sak ipan thabagi sak yamna manghanba thengnai adubu hojikti ok loiba imung masing hengalakpana kharadi makhoina chanaba sajinaba ui aikhoigi khwaidagi fatabasi chaba thakpada lemhanbasi lemnabagum tawri japan dadi chabada lembasi hygienic oiba packet natraga khawda haplaga kona amuk chaba thengnai masina taklibadi chana thaknaba likna sajinai haibani mama mapa amasung angang semba mathaktasu panjakhre angang sembada mama mapagi thodang yamna chawi punsi asina khunai amaga leinariba khuthang lamjengumani mirolna khuthang lamjelgum nat chatnabi haibasi puduna chatkedabani imung khudingna laikai semi laikai mayamduna pana haibadi district ama semi pana mayamna leibak ama semi leibak mayamduna malem nairibani adunadi imung ama phanbaga angang aphaba puthokpaga mari yamna leinei angang khuding doctor engineer ukil IAS IPS oidaba yade khanba lali oibasu ngamoi hainaba lei mi amagi punsida nara aga doctor unai toide yum kai sabada engineer tanai adubu
adusu toide. Wathok lanthok leira'akanda police unay, ukil unay asimasu toina unade. Adubu numit khudingi sadaba yadaba chak sari, insang sari. Masidi laumi sinmiduna puthokpani. Miyoibagi punsida makhoigi nungtigi mathau tai. Makhoi sini khwaidigi maru oiba oiribasi. Maram asina angang semba matamda adu oidaba yade haiba leite. Miyoiba aikhoigi mathau tabasi yami. Masi miyoi ama natraga amana adum puthoklagadabani. Imung amada ahanbada paisa su tingdana khwaidagi kanabadi mama mapa ani yamna nungsinana leibasini. Maramdi angang pumnamak mama mapana yamna nungsina leibasi asuki matik pami. Masitada makhoigi wakhal pukning ingna leiba ngami. Wakhal pukning ingthana leiba haibasa mahai masing tambada yamna kanaba pifam thokpa amani. Phana haiba sabani mapana mamagi masam phoiduna phubadu ubada lairik paba yaba haunade. Lairik paba yadabadi khara phai. Khara sauba pakhang leisabidi yumda hanjaningdaba yawi. Nupa machadana mangnaba maram oi. Nupi machadana nganna mayum panaba hotnaba yawi. Somdana nupi machadu yamna khatpa tahali. Nupa machadusu yamna ngausinaba angang oina ugali. Wafam sida kanagumana haiba yai. Ngausinadaba mapagi imungdasu adum mathoi. Madu lanba nate adubu masing yamde. Aikhoina khangadaba amadi angang asina piklambadagi saurakpa asida socialization process ki manungda semlakadoribani. Aikhoina tauba thabaki madu uraga hairakadoribani. Aikhoina saba thakpagi matung inna makhoisu taurakadoribani. Aikhoina ngang sakpagi londuni makhoina matau tamlakadoriba. Masina lamcha sajat phajaba sakcha yuthak phajaba pumba angang na matau tami. Hayeng marup mapang tinabada phattaba thengnarakduna hongbadi yawi. Pharambadagi phattaba phattabadagi pharakpa adum yaudaba natte. Aduna socialization haibasi yamna maru oiba amani. Mama mapa matik sakhraba angang ama pisak piklingaidagi yong achauba F na yoktuna umangda leihanbada pakhang pharakpa aduaida yenglubada mahaksu yong onduna adum leiramba thengnagani. Angang na saukhalakpada wahang kaya hangakani. Madu sumna paukhum pibigadabani. Khangdraga khangde sengna haibigadabani. Khara saurokpa matamda makhoina khangningduna hangliba mayam asigi paukhumdu punsigi kauroidoribani. Mamagi managanda poriba angangduna numidang ima usasingsi lenglibasi karigino hangbada nungsit sitpanani khumgadabada butnani haibasa hekta haijinbani. Adubu mamanabasingi mamangda hairubada thina nausilakpadagi wa ngangba kikhibana mahakna ngange khanbadu lalamgadaboida ningba yaudaba natte. Angangna hangbada chumna khumbasidi chaukhatpa lamdadi yamna fajana tawbi. Aibana 2004 da Netherlands ki pairakpa flight amada Datas ki angang amana pilot da kari no hangbada loina tai. Landing gi su khangningi haibadagi taramdaida angang du kauraga yenghanba thengnakhi. Aikhoigidi khara thak wangba thoramgi se pauda angang pubirakanu haina thaba thengnajaki. Angangda maru oiba pidaba imung amasung leibak adu tungi mityeng sandrabani. Mama mapana angang warakpa. Aibanasu wangangjaba mafam khudingda haijaba angang warakpada yeknabagum ngang sakpa tawbiganu amasung phubiganu haibasa yariba makhai tawbidaba phai. Aikhoina khangdabagi wani. Psychiatric ki mari leinaba doctor singna haiba yamna phajaba wafam amalai. Madudi angangi masagi saruk amada khajiktan khetuna I khara thokpadi bandage yetuna molam taiduna hidak kapthokpana singba tawi. Adubu thina chaiba ngangba kokta sokhanbadudi kanana su khande. Numit khudingi angangda sai thangba haibasida angangi makokta kaya yamna soklamgadagi haibadu yengbiyu. Kuisilaknabadi haina tanaba yadaba sauganba naha ama oirai. Masi yum ayambada thoi. Angang amana lam henduna koiba langba mama mapana ayamba matamda warakpasi sak sabagi phamdarakpada thina saibiba thengnai.
Mama mapana hairibana sak saba matamda natrabadi thengnade aduna chaibani haigani asumna thina chaiba thangbagi mahutta thamoidagi warakpa haibadu ningsingbiyu angangduna sak saba loiraga tumtharakpada mamaduna masammana phabadu phajana nanthabiraga imagi ningthem isana asumna koiba langbase tawgano napaga aiga ahing tumba yade isagi khanbada maramdi nangna asumna tawrabadi namanaba mirak tinba ngamloi namanapa oiriba aikhoisu khuyatu sina hingba ngamloi nangi tungi punsida awaba ngakta mayoknarkaniye maram moksi ko ibungo haiduna mitta ira selaga pidu isagi makhazaida tarabadi angangdo soidana fagani amukta phatrabasu nongmadi soidana farakani matang sida Mahatma Gandhi gi angang oiringai gi wari mahagna iba confession haibiduda thengnabiriba aduni mahagna angang oiringaida huranba churup thakpana singba tawbada mapana thina chaiba ngangbagi mohutta matomda tumin nungaitana leiba tumina mamittagi mapi tabadu uraga khangba ngamdaduna Gandhina lale haizikhiba matungda amuk hana tawraroi wasakhiba mapagi makhongda tukhibadu thamoidagi warakpanani angangna fattabadi ki hallaga toksinnakhini nungdagi tawraroi haiba fireptuni mathau taribadi pisa pithakpa phawba thamoidagi pijau hairibani thongba thakpasu thamoidagi thongu hairibani phana nangba imungdu mama mapa oiba mana masa singa nungsina loinaduna leiba maramna makhoigi awaba khanglaktuna mateng panglakpa lakliba income du yengduna atangba potchei leibiu hairakloi sauruknabadi larik tamna imungi mateng pangba yabasu panglakpa yai wafam asi nungai yaifaba imungi anganga amuk manaroi mangbagi sangdi nungai yaifaba imungi angangna heli mama mapana paisa paiba lanthum kaya lei haibasi angangda khanghalli masidani budget leiba kanai hairibasi chahi amagi angang leisabi natraga pakhang adugi pochei leiba yabagi chawrakpa sanpham maga yanaraga leplabadi madudagi henba yaroi haibasi mahaksu khangna sectionna ilakani adunataduna yariba makhai piba tawbagi hainabi leirabadi miyoibagi apamba mapa naidi haibasi kaubiroidabani matang sidani aina ina khullabadi chamna hingjage haiba wakhalonsi leibiu hairibasi mama mapaduna chamna hingbagi culture ama leirabadi aruba nate masi nataduna muktuna wajau surabadi angang singdu adum khudung inba tabani atopa wafam amana angang kharadi mama mapagi phattaba lichat chajat khanglaga mapadana imada tangthoke aina haibasi pidrabadi mahaiba chap manaba mamadasu mapada tangthoke haiduna animak haiduna mama mapa animak sanaba angang leitaba nate masina mama mapa oibaduna maram moktabagini miyoiba aikhoi loinamak laigomna phabadi ngamdaba yai adubu adugi thaktu yowna phattaba haibasi mama mapagi asoibani nungai yaifaba imungi nupa macha ayambadi awatpa leitre khanduna mama mapa ningbasi lairabaga manade thabak sugande mathauda pukning changande koiba langbana hena pamgali karigumba kanda mahakna haiba yadrabadi masa matomta sizagani haiduna phinan thamduna kihanba hu yoba til hidakna singba chanaba tawba toina thengnai karigumba kanda su nasinaba yawi masigi thaksi yahonkibasi mama mapanani iramdam asida khwaidagi soiribasi mapana masagi damakta thaudang lobasi yamna watli amaromda mama oibiduna lana hena nungsikhibana masagi aranbadu losanba yawi maram asina mapaga mamaga achumba pau phaunadaba lei masigi mahutta asengbadu hairaga karina phagadage tanaraga angangduda convince tawnaba hainaba toina loinaduna leiba mathau tai inkhalakpa angangda mayai kaba chinjak nungsinungon amasung smartphone gi chaitheng golden triangle dagi purakpa drugsing heroin powder
Manipurna lambi oibanina amasung ngallingai 1970 adwaidagi drug siznarakpa horakpada laingaknasu naharol lalhauba leiba lamnina naha oibana mangbada thoidokna seksilahudaba Manipur malemgi lam mayamgi marakta SIBS ki maming leiba lam oikhi inkhalakpa naha nupi nupa mayam ama sikre haujikti khara safare haiba yare Laingaknasu 2018, 19 amadi 20 asida asuki matik section na phapun batauri tasengbadi masigi lalol etik tawramba mayam sida laingaki maru oiba mi yauramba security officer sing yaurambanasu laina tawrambani number 4 kappa chaba matungda proxibun guli amasung lok khubagi hidak kodin yauba yamna chaba thakpa tawrammi ngasina While is your WY haiba drug asi paktak na chaba thengnari masigi goli lapsan manba masu tongana leiba asi class 9 10 college phawagi thakta leiba nupa macha singna sai uirum tawba natabanina yumgi misingna khangbasu yamna waba drug ni adubu konadi yamna sokani haibasi asengbani hairiba drug mayam asina tangkraba inkhalakpagi matik leiba angang mayam amadi kanadana loina manghalli adubu mama mapa oibasingnadi khangbaludabani angang na sading yamna torokpa khuding yengsingadabani maram ama soidana leigani angang ama phijat chakchaga motlakpa chaning thakningdaba tumbada matam naidaba yahau thengba pumnamak maram ama leigani madu drug ki maramda oiragani akhang ahei tanaduna control tawba changi masina Magi mathaudasu asuki matik thawa sarakloi matang sidani mathakta thamjakhiba macha singa mama mapaga yariba makhai loina biu haijakhibadu sak sabada amasung thabak suminnabada yariba makhai anganga loina biu haijabadugi kanaba yamna lei isam samna angangi behavior sense tawrokpa khudingi maram khangduk piduna sumthok hogadabani Ngalingaida samdokpadi awaba nate akhang ahaina pensionna kalamdagi hena luna lobagi maram pencildi matonda soikhraga muthatnaba eraser yawbanani aikhoi mioibasu lankhibadu sumthoklaga hingba yai tawbutabu sigi matangdasu yamna thina sei thangduna phuduna warak pidaba phubadagi nungsina convince tawbana hena fai nungsinungolda naharol Phana maram mokpa angang oisinu inkhalakpadagi nungsi nungonda lopkhibadagi mahai masingda khoijangdaba toina thengnari masigi lambi sidani maram mokpa angangna nisa saba angangdagi hena lopsanba ui masidi mahausagi khudolni phana warak setpa oirasu makhoina thokpa ama adum tawkhini maram asina yamna tathiba yadaba amani Yamna luribasi partner duni nupi na faraga nupa phatabasu farakpa nupa na faraga nupi phataba farakpasu adum yaudaba nate khwaidagi mangnaribasi kainaba amasung nupa na propose tawbada nupi na sukya yadaba nupi na nupadu pamjaraga nupaduna thawa sadabasini makhoi asidi phajaba pautak changi khwaidagi phabadi motivational cinema nungsibagi khangatlaga yenghanba kanai kainaba oiro yanadaba oiro lambi chumna thakhrabadi yamna hena phabu oigali aibu matuk sade khanduna yadribani kainanaba hotnaribani kamdaugi yengu haibasi khankhrabadi sada sa phagali masa mama mapana natraga mathak thongba mina pautak piba changi Mama mapana khangbigadaba asi angangdi hainaba lei pokpadagi chahi taruk phawbana ningthau masadawna yu aduga chahi taruk tagina 13 phawbana minai dawna sijinnau chahi 13 dagina marup mapang dawna tinau masi mama mapa oibana tawba yaba thabakni ningthau masadawna yokpasina nada yektanaba mama mapagi nungsibagi thajanaba lipunna semhaunabani Thabak yamna sizinabasi thabak hainaba work culture leinabani marup mapang dawna tinnabasina angang sing adugi manung mapan unabani
Glass ki wall manungda loiba ngana kari tauri sanaribra masinjak saribra khatnaribra potharibra khangbagum angang na tauba ayamba khangba ngamgani matang sida lan khraba lambi du chumna chathanba khudong saba yamna phangi haibatai